ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯜ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯁꯥꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯀꯩꯅꯣ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯄꯥꯝꯖꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯨ ꯑꯃꯨꯛ ꯍꯥꯏꯅꯔꯒ ꯁꯨꯝ ꯂꯩꯈꯤꯗ꯭ꯔꯣ? ꯁꯣꯅꯣꯁꯤꯗꯤ ꯑꯗꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯃꯔꯝ ꯂꯩꯕ꯭ꯔꯥ ꯍꯪꯂꯒ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯏꯁꯦ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯁꯦ? ꯁꯠ ꯍꯥꯏꯔꯛꯎ, ꯑꯩ ꯊꯦꯡꯂꯅꯤꯕ꯫ ꯁꯥꯟꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕꯁꯤꯡꯗꯨ ꯅꯨꯡꯁꯤꯗ ꯄꯤ, ꯔꯣꯁ ꯈꯔꯁꯨ ꯌꯥꯎꯏ ꯃꯥꯒꯤꯗꯨ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯤ ꯂꯧꯁꯤꯜꯂꯣ, ꯍꯣꯔꯦꯟ ꯌꯦꯡꯉꯣ꯫ ꯉꯁꯤꯁꯦ ꯅꯪꯕꯨ ꯑꯩꯅ ꯇꯥꯟꯅꯖꯔꯛꯄ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯨꯅꯦ, ꯑꯗꯨꯒꯤ ꯁꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯁꯤꯔꯥꯅ ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯦ꯫ ꯅꯨꯡꯁꯤ ꯏꯉꯛ ꯉꯛꯅ ꯁꯥꯟꯗ ꯌꯦꯡꯗꯨꯅ ꯂꯩ, ꯃꯃꯤꯠ ꯑꯔꯥꯎꯕꯗꯨꯅ ꯁꯥꯟꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯟꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯅ? ꯆꯪꯉꯣ ꯆꯠꯂꯣ, ꯊꯦꯡꯂꯅꯤ꯫ ꯗꯥ, ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯈꯟꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯈꯟꯕꯤꯌꯨꯀꯣ꯫ ꯍꯣꯏꯕ, ꯁꯦ ꯆꯪꯉꯣ, ꯍꯣꯔꯦꯟ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦ, ꯅꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯉꯨꯈꯤꯒꯦꯀꯣ ꯗꯥ꯫ ꯍꯣꯏ, ꯆꯪꯉꯣ꯫ ꯅꯨꯡꯁꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛꯁꯨ ꯁꯥꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯟꯁꯨ ꯅꯨꯡꯁꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯦꯟꯅ ꯏꯔꯥꯡ ꯍꯧꯔꯤ꯫ ꯁꯥꯟ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯥꯎꯔꯁꯨ ꯅꯨꯡꯁꯤ, ꯅꯣꯛꯂꯁꯨ ꯅꯨꯡꯁꯤ, ꯀꯞꯂꯁꯨ ꯅꯨꯡꯁꯤ, ꯄꯪꯅꯨꯡꯗ ꯅꯨꯡꯁꯤ, ꯄꯪꯆꯥꯛꯇ ꯆꯥꯛꯏ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯕꯤꯔꯦ꯫ ꯃꯄꯨ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯄꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯄꯤꯕꯤꯌꯨꯀꯣ꯫ ꯁ꯭ꯀꯨꯜ manungdani ꯀꯥꯖꯜꯅ, ꯀꯔꯤꯅꯣ ꯄꯤꯔꯛꯂꯤꯗꯨꯕꯣ? ꯌꯦꯡꯁꯤ, ꯂꯧꯊꯣꯔꯛꯎ꯫ ꯅꯨꯡꯁꯤꯅ, ꯃꯦꯗꯥꯝ ꯍꯣꯏ ꯆꯪꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯀꯥꯖꯜꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ, ꯀꯤꯈꯤꯕꯅꯥꯕ ꯃꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯥꯖꯜꯅ ꯄꯣꯠꯇꯨ ꯅꯨꯡꯁꯤꯗꯒꯤ ꯇꯞꯅ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯀꯥꯖꯜꯅ, ꯆꯣꯀ꯭ꯂꯦꯠ ꯑꯇꯥꯡꯕ ꯈꯔꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯒꯤꯁꯦ, ꯍꯥꯎꯔꯅꯤ ꯑꯁꯤꯗꯤ꯫ ꯀꯔꯤꯅꯣ ꯑꯃꯁꯤꯅ ꯑꯃꯨꯛ? ꯑꯝꯕꯤꯅ, ꯂꯧꯊꯣꯔꯛꯑꯣ ꯌꯦꯡꯁꯤ ꯑꯗꯨꯁꯨ꯫ ꯀꯥꯖꯜꯅ, ꯃꯣꯃꯦꯟꯇꯝꯅꯤꯅ ꯁꯤꯗꯤ꯫ ꯀꯔꯤꯅꯣ ꯁꯤꯅ? ꯑꯩꯃꯥ, ꯌꯥꯝ ꯃꯑꯣꯡ ꯇꯥꯏꯌꯦ ꯁꯤꯗꯤ, ꯌꯥꯝ ꯄꯥꯝꯃꯤꯗ ꯑꯩꯗꯨꯝ꯫ ꯃꯥꯂꯦꯅ, ꯑꯁ ꯀꯔꯤꯅꯣ ꯊꯥꯔꯤꯗꯣ ꯄꯥꯁꯦ, ꯑꯝꯇ ꯈꯜꯂꯛꯈꯤꯅꯨ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯅ ꯃꯣꯃꯦꯟꯇꯝꯗ ꯊꯥꯔꯤꯕꯗꯨ ꯄꯥꯔꯛꯏ꯫ 5 November 2020 ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯈꯪꯈꯤ꯫ ꯍꯦꯄꯤ ꯃꯤꯇꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯃꯥꯏ ꯂꯚ꯫ ꯑꯝꯕꯤꯅ, ꯇꯞꯅ ꯅꯩꯔꯛꯂꯤꯌꯦ ꯅꯨꯄꯥ ꯃꯆꯥꯁꯤ, ꯁꯦꯝꯕ ꯊꯣꯛꯇꯧꯔꯤ꯫ ꯀꯥꯖꯜꯅ, ꯃꯤꯒꯤ ꯁꯤꯒꯨꯝꯕꯁꯤꯗ ꯃꯤꯁꯧ ꯆꯪꯂꯒ ꯂꯩꯕ ꯇꯥꯕꯅꯦ ꯑꯩꯈꯣꯏꯗꯤ꯫ ꯅꯨꯡꯁꯤꯅ, ꯌꯥꯔꯦ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ, ꯅꯣꯏꯁꯨ ꯑꯩꯅ ꯍꯌꯦꯡ ꯃꯇꯦꯡ ꯇꯧꯕꯤꯗꯣꯏꯅꯦ꯫ ꯃꯥꯂꯦꯅ, ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯁꯤꯒꯦ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ꯫ ꯅꯨꯡꯁꯤꯅ, ꯂꯦꯞꯄꯁꯤꯀꯣ, ꯃꯈꯥꯗꯣ ꯀꯣꯟꯅ ꯁꯝꯊꯔꯣ, ꯑꯣꯖꯥ ꯆꯪꯂꯛꯑꯗꯤ ꯆꯣꯞꯅꯔꯅꯤ, ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯣꯖꯥ ꯆꯪꯂꯛꯄꯗꯒꯤꯗꯤ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ, ꯃꯊꯪ ꯀ꯭ꯂꯥꯁ ꯇꯧꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯥꯟꯒ ꯂꯦꯟꯒꯁꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯦꯟꯅ, ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯊꯔꯒ ꯂꯥꯛꯏꯗ ꯅꯨꯄꯥꯁꯦ? ꯈꯔ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯁꯤꯒꯨꯝꯕꯁꯨ, ꯑꯗꯨꯅꯅꯤꯅꯦ ꯅꯪꯕꯣ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯥꯏꯕ, ꯀꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯈꯣꯏ ꯁꯥꯔꯕꯣ? ꯗꯦꯠ ꯅꯥꯎ ꯃꯆꯥ ꯑꯃ ꯆꯠꯂꯨꯕꯅꯤꯗ꯫ ꯃꯤꯅꯨꯈꯥꯡ, ꯅꯪ ꯑꯩꯒ ꯍꯧꯔꯝꯗ꯭ꯔꯤꯅꯦꯕ, ꯍꯥ? ꯅꯪꯗꯤ ꯂꯥꯏꯔꯗꯅ ꯏꯁꯥ ꯐꯥꯎꯕ ꯈꯪꯗꯦ, ꯄ꯭ꯂꯥꯟ ꯂꯩꯇꯕ ꯈꯣꯡꯆꯠꯅꯤ꯫ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ, ꯅꯪꯒꯤ ꯀꯥꯟꯅꯔꯝꯗꯥꯏꯗ ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯣ꯫ ꯋꯥꯖꯗ꯭ꯔꯥ ꯇꯧꯖ ꯁꯥꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯪꯒꯤꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯗꯨ ꯂꯩꯔꯁꯤꯗ꯫ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯃꯜ ꯀꯩꯁꯨ ꯊꯧꯖꯔꯣꯏꯀꯣ꯫ ꯑꯁ ꯃꯔꯩ ꯇꯧꯔꯒ ꯂꯩꯔꯅꯨ, ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯀꯩꯅꯣꯝꯃ ꯆꯥꯁꯦ ꯅꯣꯏꯗ꯫ ꯂꯩꯇꯦ, ꯅꯪ ꯄꯤꯖꯅꯕ ꯆꯦꯡꯒ ꯂꯩꯇꯦꯀꯣ, ꯅꯌꯨꯝꯗ ꯆꯥꯔꯨꯆꯣ꯫ ꯍꯩ ꯄꯥꯄꯤ, ꯑꯩ ꯂꯩꯒꯦꯅꯦ, ꯄꯥꯈꯠꯀꯅꯨ, ꯑꯩ ꯐ꯭ꯔꯤꯗ ꯆꯥꯔꯣꯏ꯫ ꯂꯣꯏꯁꯤꯜꯂꯣ, ꯕꯖꯥꯔꯁꯨ ꯌꯧꯔꯛꯁꯦ, ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯆꯥꯅꯕ ꯌꯦꯟꯂ ꯉꯥꯔ ꯑꯃ ꯂꯩꯔꯛꯁꯦ꯫ ꯅꯪꯅꯕꯨ ꯂꯩꯕꯤꯅꯤ ꯄꯤꯖꯅꯤ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ꯫ ꯍꯣꯏ, ꯊꯝꯖꯤꯜꯂꯣ, ꯄꯩꯁꯤꯜꯂꯣ,
Naran nathun mayamdo nang nasibda loina pudoiniko. Asomna ngangna loisillaga makoi anisu bazar tamna haigalai. Sana okap chillihe mi sisu nongju khudingi pokpajani. Lena mi da nateda gari suni mittak loi changdore. Mi gilamdadi bazar manakta gari parking amadi soidana thammi. Aduga gari amatasu bazar manungda changande. Akoi sidadi haidana kanade. Sana Migi dine lam kudingi parking chauna lay. System 9 chatle. Aduga amana ekhoigidi morangdagi lakpasu bazar yausini. Kaksingdagi lakpasu, Sakngaidagi lakpasu, Urkhuldagi lakpasu, Tamelungdagi lakpasu. Bazar manung loina yoksilhalle. Masidabu kamaina chiloidino chinba tabani. Traffic rules se loina soirabane ekhoigidi. Mafamda matek parking sembiradi kyam komni nungaini. Moirangdagi lakpaduna malomda muthanba. Aduga amu Malomdagi bazar yoksilhanba. Kaksingdaiduna Thawalda losilhanba. Aduga Thawaldagi Lilongdagi bazar. Asumna tawradi hojik chiliba mayamse kem saphagani. Lena As khadang chokthanabani da nang aina haibada kaisum kanaro. Tawidau mina tawdra lore. Asumna lakpada nupi ahal orabi amaga police amaga laungnabado amu urure. San gari dagi kumtharaga makoidugi manakta phatchang seli aduga hangi. Kadawu yaurge abo? Police na asuk chinkraba lambi sida pofam famli sinine. Ahal na Ibungo ima hoisu lebandabagi tawbane. Mafam saba leitabagi sida famlibane. Police na Hai hanubi adu hekti yaba natene. Chalo hawalo. Natradi nangi pose loina chairani. Sana yani tamo tapthabiyo thauna do pamuje yeknabaga mayoknabada oina sijinabiyo imagumbi solabi chatpa phawu ningthina ngamjadrabi sida nongsagumna kan thoroba tamona muknabase matik chate Police na Oi nangise engonda poktak piri bhaidura ha usitiro Sana kadai degi wakhaldo onare tamo Ai adugumba amata khankiba lejade. Sana ahan orabi nupi aduda amu onsilaga hairei. Abo ai ngasigidi aboki poche mayamse ai loine lawkhrage. Hayeng akhogi usop lay. Aduda henzang oina semba yaba makai semdoklage. Pulap yonsanbiro abo. Hanubidu sana nungsina yengaga aduga sonjai. Kaya da minungsi leiriba. Kaya da pukjel chawriba ichano. Nangum pangakta oiradi ngasigi khunaise kayada ingna chikna leigani punsida nangna tawruba khudingda mai pakpa mithoi mehanbata oyu koibungo Police tudi sangi matawduda ikaibana lori mana tawkiba thawong adugi ona tainabada tawramliba aduda mathanta ikaijare sana ahal adugi potu pulap leiraga chatkibadu yengduna lehawi Numidangdu chak ngaiba oina henbi hoi mapa macha wari tawri Premna Kari numita handoriba nangna numit kayani leidoriba handakna Kuina leroida nongnini khaktani baba Hai ada leirini kaina ngoksina nuko Khara su ngawduni kaino baba adagi di nang chai lakani ngasi Latana amu nakandagi harai Sak sathokna batawrasi moi pabung Premna Loradi chathoklasine aidi lamlabane Asumna saktu thidokle hairaga mapa masa saktu chaba hore Latana awat apa yengsili saktu chana Premna hanglai Nangi sanabaduna kamaina tawriba Henbina Adum chatle hojipudi sar leitabagi lepe Latana Ado nupana hagadi khatna laungna tawrunuko Aine nangsa yamna pakhatli Henbina Khatnaroiba aibu angang muchadongna ado henjila adi adung khar nappe Latana Tongnu madu tongnu ko Soingam ladine waduse nangda nate gyan taw ko Premna Aidi yarani hagotlage namana sa noyani lusillo ko Chak chaba lusinduna kolik singdu phengtok chamtoklaga magi kada changnakre numidangduda sanga nungsigasu tanja phangbaga message kana thanari
ꯁꯥꯅ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯗꯤ? ꯅꯨꯡꯁꯤꯅ ꯇꯤꯟ ꯐꯤꯁ ꯑꯣꯏꯅ ꯄꯤꯖꯩꯌꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯗꯤ ꯍꯥꯎꯔꯝꯅꯤꯀꯣ ꯑꯗꯨꯝ? ꯑꯧ ꯍꯥꯎꯋꯦ꯫ ꯗꯗꯥꯗꯤ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯔꯒꯦ? ꯑꯩꯈꯣꯏꯒꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯀꯥꯡꯉꯧ ꯑꯃꯒ ꯑꯣꯏꯅ ꯆꯥꯔꯦ꯫ ꯑꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤꯀꯣ? ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ? ꯅꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯔꯝꯂꯔꯣꯏ ꯇꯧꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯗꯣ ꯀꯨꯏꯗꯕꯤꯗ ꯑꯃꯨꯛꯇ ꯎꯅꯁꯦ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯅꯪꯉꯣꯟꯗ ꯌꯦꯠꯄꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯑꯩ ꯌꯥꯗꯧꯕ ꯃꯇꯝ ꯑꯃ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ, ꯐꯔꯦ ꯐꯔꯦ꯫ ꯑꯗꯨꯗꯤ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯌꯦꯡꯅꯕ ꯇꯧꯔꯣꯀꯣ꯫ ꯍꯣꯏ ꯗꯗꯥ, ꯒꯨꯗ ꯅꯥꯏꯠ꯫ ꯒꯨꯗ ꯅꯥꯏꯠ, ꯂꯚ ꯌꯨ꯫ ꯂꯚ ꯌꯨ ꯇꯨ꯫ ꯑꯁꯣꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯪꯅꯕ ꯑꯌꯨꯛꯅꯤ꯫ ꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯀꯥꯖꯜꯅ ꯋꯥꯔꯤ ꯀꯟꯅ ꯂꯤꯔꯤ꯫ ꯀꯥꯖꯜꯅ: ꯐꯥꯒꯤ ꯅꯠꯇꯦ, ꯑꯩ ꯉꯁꯤ ꯃꯪꯗ ꯀꯞꯄꯗꯣ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯄꯝꯃꯦ ꯍꯥꯏꯕ꯫ ꯃꯥꯂꯦꯅ: ꯀꯔꯤ ꯎꯔꯤꯕ ꯅꯪꯗꯤ? ꯁꯅꯥꯊꯣꯏꯗꯣ ꯂꯨꯍꯣꯡꯗꯣꯔꯦꯅ ꯇꯧꯔꯝꯃꯦ꯫ ꯑꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯀꯁꯨ ꯄꯤꯁꯜꯂꯛꯑꯦꯅ ꯇꯧꯔꯝꯂꯤꯅꯦ꯫ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯕꯒꯤ ꯆꯥꯡꯗꯣ ꯇꯥꯏꯕꯪꯗ ꯍꯦꯟꯗꯣꯛꯇꯅ ꯃꯪꯗ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯗꯦ꯫ ꯋꯥ ꯂꯣꯏꯔꯦ ꯁꯤꯗ꯫ ꯑꯗꯨꯒꯤ ꯀꯞꯄꯗ ꯇꯥꯏꯕꯪ ꯐꯥꯎꯅ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕ꯫ ꯑꯝꯕꯤꯅ: ꯑꯣ, ꯀ꯭ꯔꯁꯅ ꯃꯪꯗ ꯑꯣꯠꯄꯤꯔꯒ ꯂꯩꯔꯝꯂꯕꯀꯣ? ꯃꯥꯂꯦꯅ: ꯑꯁ, ꯃꯥꯒꯤ ꯋꯥꯕꯨ ꯀꯅꯥꯅ ꯈꯪꯕꯅꯣꯍꯦ꯫ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯅꯇꯨꯡꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯀꯥꯖꯜꯅ: ꯑꯣꯏꯗ꯭ꯔꯕ ꯋꯥꯅꯤ ꯃꯗꯨꯃ꯫ ꯅꯨꯡꯁꯤꯅ: ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯑꯝꯇ ꯆꯠꯁꯦ ꯑꯦꯛꯖꯥꯝ ꯅꯛꯁꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯥꯏꯔꯛꯑꯦ ꯗꯗꯥꯅ꯫ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯀꯥꯖꯜꯅ: ꯅꯪꯒꯤ ꯇꯥꯔꯦ ꯅꯨꯄꯤ, ꯍꯟꯗꯛ ꯃꯇꯥꯡꯁꯤꯗꯤ ꯅꯩꯔꯣꯍꯦ꯫ ꯃꯥꯂꯦꯅ: ꯂꯣꯃꯥꯟꯁ ꯃꯩ ꯇꯥꯔꯛꯂꯤꯌꯦ ꯃꯤꯁꯤꯡꯁꯦ꯫ ꯑꯝꯕꯤꯅ: ꯆꯦ ꯍꯦꯟꯕꯤꯗꯣ ꯈꯔ ꯀꯨꯏꯅ ꯂꯥꯛꯇ꯭ꯔꯗꯤ ꯐꯅꯤꯗ꯫ ꯃꯥ ꯂꯥꯛꯑꯗꯤꯅꯦ ꯁꯦꯟꯅꯔꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯦꯠꯂꯗꯣꯏꯅꯤ꯫ ꯀꯥꯖꯜꯅ: ꯀꯗꯥꯏꯗꯒꯤ ꯀꯨꯏꯅ ꯂꯩꯕꯅꯣ? ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯆꯦꯜꯂꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨ꯫ ꯍꯌꯦꯡꯇ ꯉꯥꯏꯔꯦ꯫ ꯃꯥꯂꯦꯅ: ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯍꯟꯈꯤꯕꯗ ꯂꯩꯔꯝꯕ꯭ꯔꯥꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯍꯣꯁꯇꯦꯜ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯣꯁꯇꯦꯜꯗ ꯆꯪꯂꯛꯄꯗ ꯔꯨꯝꯗ ꯄꯣꯝꯕꯤꯁꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯝꯕꯤꯅ: ꯀꯩꯅꯣ ꯑꯗꯨꯛ ꯍꯥꯊꯨ ꯍꯥꯊꯨ ꯍꯜꯂꯛꯂꯤꯗꯤ? ꯅꯌꯨꯝ ꯆꯠꯅꯤ ꯆꯠꯈ꯭ꯔꯒ ꯈꯔ ꯀꯨꯏꯅ ꯂꯩꯊꯣꯔꯛꯄ ꯌꯥꯗ꯭ꯔꯣ? ꯑꯁ, ꯌꯨꯝꯗꯒ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦꯗ ꯑꯩ꯫ ꯑꯣ, ꯁꯣꯝꯒꯤ ꯂꯩꯔꯥꯡꯁꯦ ꯎꯅꯤꯡꯕꯗ ꯉꯥꯎꯔꯒ ꯆꯦꯜꯂꯝꯗꯣꯏꯅꯤ ꯅꯪꯗꯤ ꯑꯥꯗ ꯂꯩꯕꯗꯣ꯫ ꯍꯣꯏꯅꯦ, ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗꯕꯩꯅꯦ ꯆꯦꯜꯂꯛꯏꯁꯦ꯫ ꯈꯪꯗ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯉꯥꯡꯂꯤꯗꯨꯕꯣ? ꯂꯝꯕꯤ ꯂꯝꯖꯥꯎꯗꯗꯤ ꯇꯥꯈꯤꯅꯨꯀꯣ ꯅꯪ꯫ ꯌꯥꯔꯦꯗ ꯅꯪꯁꯨ꯫ ꯅꯨꯡꯁꯤꯍꯣꯏꯗꯤ ꯇꯨꯏꯁꯟ ꯆꯠꯈ꯭ꯔꯕꯣ? ꯆꯠꯂꯝꯂꯅꯤ꯫ ꯊꯦꯡꯉꯤ ꯀꯩꯅꯣ ꯄꯨꯡꯁꯦ꯫ ꯍꯜꯂꯛꯄꯒꯤ ꯃꯇꯝꯕꯨ ꯌꯧꯔꯛꯂꯅꯤ꯫ ꯍꯣꯏꯅꯦ, ꯋꯥꯈꯜꯕꯨ ꯇꯧꯁꯤꯜꯂꯨꯗꯦ꯫ ꯑꯩꯅ ꯊꯣꯛꯂꯛꯄꯗ ꯈꯔꯁꯨ ꯊꯦꯡꯈ꯭ꯔꯕꯅꯦ꯫ ꯅꯪ ꯊꯤꯟꯕꯤꯔꯨꯗ꯭ꯔꯣ? ꯉꯁꯤ ꯉꯔꯥꯡꯗꯤ ꯑꯩꯁꯨ ꯇꯟꯗꯅ ꯆꯠꯇ꯭ꯔꯦꯗ, ꯏꯊꯟꯇꯒ ꯑꯣꯏꯔꯦ꯫ ꯍꯣꯏꯁꯦ, ꯐꯔꯦꯁꯦ꯫ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯛꯄꯅꯦ, ꯈꯔ ꯆꯥꯔꯣ꯫ ꯃꯣꯏꯒꯤꯁꯨ ꯈꯔ ꯊꯝꯕꯤꯔꯣ꯫ ꯑꯥꯏ, ꯅꯩꯗ꯭ꯔꯤꯕ ꯑꯗꯨꯗꯤ? ꯆꯥꯛꯇꯨꯡ ꯈꯨꯗꯣꯜ ꯇꯝꯕꯒ ꯍꯧꯈꯤꯗꯧꯔꯦꯅꯦꯁꯦ꯫ ꯌꯥꯔꯦ, ꯅꯪꯒꯤ ꯆꯣꯉꯥꯡꯗꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ, ꯆꯥꯗꯧꯕ ꯆꯥꯔꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤꯍꯣꯏꯁꯨ ꯁ꯭ꯇꯗꯤ ꯂꯤꯞ ꯄꯤꯔꯛꯂꯦ꯫ ꯁ꯭ꯀꯨꯜ ꯆꯠꯇꯅ ꯍꯣꯁꯇꯦꯜꯗ ꯁꯨꯝ ꯂꯩꯔꯛꯄ ꯍꯞꯇꯥꯃꯨꯛ ꯐꯥꯔꯛꯂꯦ꯫ ꯅꯨꯃꯤꯠꯇꯨ ꯅꯨꯡꯁꯤ ꯈꯔ ꯀꯦꯔꯞ ꯇꯧꯅ ꯀꯥꯖꯜꯒ ꯂꯣꯏꯅꯅ ꯋꯥꯔꯗꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯥꯖꯜ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯀꯥꯖꯜꯅ: ꯑꯁ, ꯆꯦꯛꯄꯣꯁꯠ ꯑꯃꯗꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗꯅ ꯀꯔꯤꯃꯨꯛ ꯊꯣꯛꯇꯧꯔꯤꯕ? ꯃꯤꯍꯨꯜꯒꯁꯦ ꯁꯨꯗꯦꯀꯣ ꯑꯩ꯫ ꯅꯨꯡꯁꯤꯅ: ꯅꯪꯗ ꯅꯠꯇꯦꯀꯣ ꯑꯗꯨꯗꯤ, ꯑꯩꯁꯨꯅꯦ꯫ ꯁꯣꯔꯒꯁꯦ ꯁꯥꯡꯅ ꯑꯝꯇ ꯍꯣꯟꯗꯣꯛꯀꯦ꯫ ꯐꯣꯟ ꯄꯥꯏꯔꯛꯄ ꯅꯠꯇ꯭ꯔꯣ? ꯄꯥꯏꯔꯛꯑꯦ, ꯄꯥꯎ ꯐꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ꯫ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯔꯣꯛ ꯋꯥꯡꯃ ꯁꯣꯝꯗ ꯂꯥꯟꯊꯣꯛꯂꯒ ꯑꯣꯏꯅ ꯉꯥꯏꯔꯁꯦ ꯈꯔ ꯆꯠꯂꯒ꯫ ꯁ꯭ꯋꯥꯏꯗ ꯊꯦꯡꯅꯔꯗꯤ ꯐꯔꯛ ꯇꯥꯅꯤꯕ ꯎꯈ꯭ꯔꯗꯤ꯫ ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡ ꯁꯥꯟꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤꯗꯣ ꯈꯥꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯇꯣꯡꯈꯠꯂꯤ꯫ ꯉꯁꯤꯗꯤ ꯂꯦꯟꯁꯨ ꯌꯥꯎꯔꯛꯏ꯫ ꯁꯥꯟꯅ: ꯀꯥꯖꯜ, ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯁꯦꯕ? ꯅꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯣꯏꯅ ꯄꯨꯕꯤꯗꯣꯏꯅꯦ꯫ ꯀꯥꯖꯜꯅ: ꯏꯌꯥꯗ ꯌꯥꯏꯗ ꯗꯗꯥ, ꯑꯩꯈꯣꯏꯗꯤ ꯃꯐꯝꯁꯨ ꯑꯃꯠꯇ ꯐꯖꯅ ꯈꯪꯗꯦ꯫ ꯂꯦꯟꯅ: ꯅꯨꯡꯁꯤꯗꯤ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯗꯦꯅ꯫
काजलना मादे खरा इकायगनबने अइदौने स्किन थादबने ददा काजल की फागीदुदा मयामदा नोई सुम थोरकपना खरा नकपा गार्डन अमदा ओइना चंगलई मफमदु इचिक चिई उ वा मरांग कायना होई लई मखल सुनसु थादना लेकोलदुगी लेतेंग ओइरी काजलगा नुसिगदी अमुक्ता चत्रिबा मफम ओइबना मफमदुगी फजबदु उबदा हराउजै नुंगाइजै साना लाओ असोंगी फमनबा सेमिसे असिदा ओइना फमलुसे अचापोसु लोइना फंगबने असिगी गार्डन से लेना ngasi nangna loina puthoktoinina taptana chathoke khangni sana nangi dina sana lejau kaino nangbu orfalo aina sum thakadro lena angang mamang sida eibu mu hatliba ko sana nangna sinjabana dro do watlibane du fawa wa khangbi kajalna asumna amuk hairei dalen ga aigana asomda phamaga charage दासान गा नुशीगना असमदा तोंगाना फमो लेना याइने लाओय काजल अखोय अनि द फुदरुजे खोइदा अदुदी इता ngaiktang phamamuko नुसीना होय काजल होय चखिबगा साना नुसीदा हारई कइनो ngसाइदिगी वा मता ngang करि ngango हाइबनो इबो अखोइना ngangliba adumna ngangdoba ngamdrecho namanabagi mamangda yam ikai kaisu ikai biyo haidida yam chambane yamna su phabane ado ngasiti yam phajai ko nangse choi chop anabane thaga chanaranu aya aseng mane khara kerak pagira kangde ngasini hena phajana uida adumna yamna harakanu ko ikai haiba ado aise nungde nusiko amo hojikta nuside hairako hairo nuside hainengli ro haise hairo he asinu pasidi adudi kem nusi hairo hojik egi mangsida nusibabu chang onba ngamba kana legine adubu dada aina dadabu nusijaba ningjaba khanjabadi malem sangsar sida dadadagi henba amamu leiraroye karigumba aina hana ताइबंग पालसे थादोक्तुना चटकिबा मतमदसु दादागी नुसीबदी अदम सागोनदुना पुदुना चटकिनिये सान नुसीगी वहाइसिंगदो ताबदा खंगौदना नुसीबु थादोक्लरोय हाइबेगी मतागुम चेतना मतुंगदगी कोनसनकी अदुगा असोमना हाइरई अइसु नुसी नंग तबु नुसी नंग खक्तने अइना नुसीबा पामजबसु दादा अइबु मपोक्सिगी थादोक्पिनुको थादोक्लोये करिगे अइने नंबु थादोक्तोइनो असी हायरगा सान नुसीगी लाइबक्ता नुसीना चुप्पी नुसीदी इकायरदुना सानगे थबाक मपादा अमु उपसिनदुना लेख्रे सानसु ngaiak नुसीबु कोनदुना थम्मी साना ताब्रो नुसिया से दादा वाहेगे हायो एग्जाम सु कुशिलक्ट्रे सिदैदी लाइरिक तो माय ओनसेनबा तौरसिको मत मंगानबा यात्रेको होय पागेदा अदुगा फोन सु पाक पाइरनु पाउ तोइने फाउना रोसिको अइगा पाउ फाउनद्रे काइना नंग नुपि अतोपा कोइनु कोता नंगना दुमाने हेक्ता हाय कोइरोइबा अइ नंग नतबा कनाबसु कोइरोइसे हे कोइरबा अइदि नुपिदो मसम फोइदा तोइनि ए याम कल्लि जानिदना अखोइ डार्लिंग सिदे ngambung ngamjagadro nangbo ngamnina migi nupa muladi kedobugi ngamoidoino koiroi ko ai koiroi adugi saru larik to fajana hono farese chatnaba torse thengbasu nungaite kari kari no khara charaga hannaba torse mari dusu chaba yaba khara charaga halakle hostel changpham lerak adaida drop to biramlaga sanoi chu chatkhre nungsiga kajal gasu hostel da changkhre nungsi waithungna jage nungsi bandom lom jage khan harau minok tam nungsi bagi ipak aduda haina humna sana jaribini karamba ipakta karamba iyaida karamba hidenda tinduna lesa tamni haibadi kanana sukhang banate pukning wakhalna harau banungai ba haibasi aina pamliba ningliba posak ama aigi oiba phangba ninglibadu mangphongna ba matam tuda khaktani
ꯑꯗꯨꯕꯨ ꯉꯁꯤ ꯍꯔꯥꯎꯔꯤ ꯅꯣꯛꯂꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡꯁꯨ ꯍꯔꯥꯎꯅꯤ ꯅꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯅꯤ ꯇꯥꯏꯕꯪ ꯀꯨꯝꯍꯩ, ꯃꯁꯤꯅꯤ ꯅꯣꯡꯗꯝꯕ ꯃꯍꯥꯛꯀꯤ ꯅꯣꯡꯗꯝꯈꯣꯜ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯅꯤ꯫ ꯁꯥꯟꯒ ꯂꯦꯟꯒ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯄꯥꯔꯇꯤꯒ ꯄꯨꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯛꯃꯥꯏꯒꯤ ꯁꯦꯟꯗꯤ ꯁꯣꯔ ꯂꯣꯝꯗ ꯂꯥꯛꯏ꯫ ꯃꯐꯝꯗꯣ ꯑꯗꯨꯝ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ꯫ ꯂꯝ ꯀꯌꯥꯗꯒꯤ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯅꯔꯒ ꯄꯨꯜꯂꯤ ꯃꯐꯝꯁꯤꯗ꯫ ꯍꯠꯀꯨꯝꯕ ꯇꯦꯟ ꯍꯥꯎꯁꯀꯨꯝꯕ ꯃꯆꯥ ꯃꯆꯥꯁꯨ ꯂꯟꯇꯛ ꯂꯟꯇꯛꯅ ꯂꯩꯕ ꯎꯏ꯫ ꯁꯥꯟ ꯍꯣꯏꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯊꯣꯡ ꯊꯥꯛꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯦꯟꯅ ꯊꯣꯡ ꯊꯥꯛꯄꯁꯤꯗꯤ ꯅꯨꯄꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯍꯣꯠꯅꯔꯣꯍꯦ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯊꯣꯡꯖꯗ꯭ꯔꯤꯕ꯫ ꯁꯥꯟꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕꯤꯒꯦꯗ꯫ ꯕꯂꯥꯅ ꯑꯃꯨꯛ ꯍꯩꯔꯣꯏꯌꯦ, ꯍꯩꯔꯣꯏꯕ ꯅꯣꯏꯗꯤ ꯆꯥꯕ ꯈꯛꯇꯅꯦ ꯅꯣꯏꯅ ꯅꯌꯨꯝꯗ ꯇꯧꯔꯝꯗꯣꯏꯁꯦ, ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯠꯇꯁꯨ ꯁꯨꯔꯝꯂꯣꯏ꯫ ꯗꯤꯅ ꯃꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ ꯀꯩꯅꯣ, ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯍꯩꯅꯗꯧ ꯅꯠꯇꯦ, ꯏꯝꯐꯥꯜ ꯃꯆꯥꯅꯤ ꯌꯥꯝ ꯍꯥꯏꯕꯤꯔꯨꯅꯨ꯫ ꯁꯥꯟꯅ ꯏꯁ ꯍꯥꯠꯄꯤꯔꯤꯕ, ꯁꯨꯝ ꯇꯧꯈꯤꯗꯕꯒꯤ ꯍꯩꯇꯕꯅꯤꯀꯣ, ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯤꯁꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛ ꯊꯣꯡꯉꯣꯅ ꯊꯣꯡꯍꯜꯂꯗꯤ ꯆꯥꯕ ꯌꯥꯗꯅ ꯇꯣꯛꯀꯅꯤꯗ꯫ ꯂꯦꯟꯅ ꯑꯗꯨꯅꯕꯨ ꯅꯣꯏ ꯊꯣꯡꯉꯣ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯕꯂꯥꯅ ꯗꯤꯁꯨ ꯊꯣꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ, ꯆꯤꯟꯗ ꯈꯛ ꯐꯕꯅꯦ, ꯑꯩ ꯈꯪꯉꯤ ꯃꯥꯒꯤ ꯃꯈꯨꯠ꯫ ꯊꯣꯏꯕꯤꯅ ꯊꯣꯡꯍꯜꯂꯣꯏꯁꯦ, ꯑꯃꯨꯛꯅꯦ ꯕ꯭ꯂꯦꯛ ꯆꯤꯀꯟ ꯋꯤꯠ ꯃꯁꯂꯥ ꯊꯥꯛꯄ ꯀꯥꯏꯅ ꯇꯧꯔꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨꯗꯤ ꯗꯤꯒꯤ ꯋꯥꯔꯤꯗꯨ ꯈꯪꯕꯅꯤꯅ ꯅꯣꯛꯏ꯫ ꯈꯪꯗꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯇꯔꯪ ꯆꯠꯂꯦ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ꯫ ꯁꯥꯟꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤꯗꯨꯕꯣ? ꯕꯂꯥꯅ ꯅꯣꯏꯅ ꯈꯪꯗꯕ ꯋꯥ ꯈꯔ ꯂꯩꯌꯦ ꯑꯗꯨꯒꯤꯅꯦ꯫ ꯗꯤꯅ ꯃꯣꯏꯒꯤꯁꯦ ꯑꯩꯕꯨ ꯌꯣꯜꯂꯤꯅꯦ, ꯇꯥꯔꯨꯅ ꯃꯈꯣꯏꯅ ꯍꯥꯏꯅꯕ ꯉꯥꯡꯅꯕꯒ꯫ ꯕꯂꯥꯅ ꯑꯁ ꯐꯔꯦꯁꯦ, ꯅꯣꯏꯅ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯅꯤ ꯍꯥꯏꯕꯗꯣ ꯁꯦꯝꯃꯛꯑꯣ, ꯁꯦ ꯁꯤꯗ ꯂꯩꯔꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯒ ꯑꯩꯒꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯂꯒꯦ꯫ ꯁꯥꯟꯗꯤ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯕ ꯇꯧꯕꯗꯨ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ, ꯑꯗꯨꯅ ꯀꯌꯥ ꯍꯩꯔꯝꯗꯦ꯫ ꯇꯤꯜꯍꯧ ꯁꯣꯏꯔꯤꯅꯦꯅ ꯇꯧꯔꯤꯗꯨꯁꯨ ꯃꯄꯤꯅ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯦ꯫ ꯂꯥꯞꯇꯛꯅ ꯊꯣꯏꯕꯤꯅ ꯁꯥꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯁꯥꯟꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯡꯗꯨ ꯂꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯅ ꯄꯤꯔꯛꯑꯣꯁꯦ ꯑꯩ ꯁꯣꯏꯕꯤꯔꯒꯦ꯫ ꯑꯁ ꯄꯤꯒ ꯂꯣꯏꯅ ꯇꯥꯔꯦ, ꯃꯤꯅ ꯎꯔꯒ ꯑꯩꯈꯣꯏꯅ ꯐꯨꯕꯤꯕ ꯑꯃꯨꯛ ꯃꯥꯜꯂꯅꯤ꯫ ꯗꯤꯒ ꯕꯂꯥꯒꯗꯤ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟꯅ ꯅꯣꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯒ ꯊꯦꯟꯇꯛ ꯇꯧꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯂꯒ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁꯥꯟꯅꯔꯒ ꯂꯩ꯫ ꯁꯥꯟꯒ ꯂꯦꯟꯒꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯣꯏꯔꯤ꯫ ꯁꯨꯝ ꯂꯥꯡꯕꯗꯨꯗ ꯊꯣꯏꯕꯤꯗꯨ ꯈꯣꯡꯐꯝ ꯁꯣꯏꯈꯤꯗꯨꯅ ꯅꯨꯡ ꯃꯆꯦꯠ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣ ꯏꯃꯥ ꯁꯤꯔꯦ ꯑꯁ! ꯑꯁꯤ ꯍꯥꯏꯔꯒ ꯍꯟꯗꯣꯔꯛꯄꯗ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯇꯨꯁꯤꯟꯒꯦ ꯇꯧꯕꯗꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯁꯥꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯥꯟꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯔꯛꯏ, ꯇꯞꯅ ꯇꯧꯅꯦ ꯅꯣꯏꯕꯣ, ꯇꯨꯁꯜꯂꯗꯤ ꯂꯣꯏꯅ ꯆꯣꯠꯂꯒ ꯅꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯅꯤꯀꯣ꯫ ꯊꯣꯏꯕꯤ ꯏꯀꯥꯏ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, ꯑꯁ ꯅꯨꯡ ꯃꯆꯦꯠ ꯑꯃꯗ ꯅꯦꯠꯂꯨꯏꯅꯦ, ꯑꯗꯨꯗ ꯅꯥꯕꯗꯒꯤ ꯍꯟꯇꯣꯔꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯦ꯫ ꯗꯤꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ, ꯕꯂꯥ ꯃꯤꯗꯤ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯁꯣꯏꯕꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯀꯣ꯫ ꯕꯂꯥꯁꯨ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ, ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇꯗꯤ ꯐꯪꯂꯔꯣꯏꯗ꯫ ꯗꯤꯅ ꯁꯥꯟ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨꯕꯨ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯕꯣ? ꯁꯥꯟꯅ ꯌꯥꯝ ꯍꯥꯎꯋꯦ, ꯌꯥꯝ ꯍꯩꯔꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯅꯣꯏꯁꯦ꯫ ꯕꯂꯥꯅ ꯊꯣꯏꯕꯤꯅ ꯊꯣꯡꯕꯒꯤꯅꯦ ꯍꯥꯎꯔꯤꯗꯣ, ꯃꯥꯗꯤ ꯌꯥꯝꯅ ꯍꯩꯕꯅꯦ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦꯀꯣ ꯅꯣꯏ, ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯈꯥꯏꯔꯅꯨ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯨ ꯇꯧꯕ ꯍꯧꯔꯦ꯫ ꯑꯦꯛꯖꯥꯝ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯔꯨꯝꯗ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ꯫ ꯑꯝꯕꯤꯅ ꯑꯁ ꯀꯣꯏꯁꯟꯅꯤ ꯀꯥꯏꯅ ꯑꯈꯪꯕ ꯈꯔꯇꯁꯨ ꯍꯪꯉꯛꯎ, ꯑꯗꯨꯁꯨ ꯅꯠꯇꯦ ꯊꯩꯗꯣꯛꯀ ꯊꯩꯖꯤꯟꯒ ꯇꯧꯔꯒ ꯍꯪꯉꯛꯑꯦ ꯋꯥꯅꯤ꯫ ꯀꯥꯖꯜꯅ ꯏꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯒ ꯀꯌꯥꯝꯕꯨ ꯐꯪꯉꯛꯇꯣꯏꯅꯣ ꯈꯪꯗꯦꯅꯦ ꯑꯩꯗꯤ꯫ ꯃꯥꯂꯦꯅ
ꯐꯦꯜꯒ ꯑꯣꯏꯔꯗꯤꯅꯦ ꯁꯕꯖꯦꯛ ꯑꯃꯒꯤ 500ꯅꯦ ꯍꯥꯏꯕꯅꯤꯀꯣ ꯅꯨꯡꯁꯤꯅ ꯐꯦꯜ ꯀꯥꯏꯅ ꯑꯝꯇ ꯄꯜꯂꯛꯀꯅꯨ ꯃꯤꯍꯨꯟ ꯁꯨꯗꯦꯀꯣ ꯀꯥꯖꯜꯅ ꯑꯁ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯨꯝꯗꯒꯤ ꯖꯦꯔꯣꯛꯁ ꯅꯣꯠꯕꯨꯛ ꯂꯩꯅꯕꯅꯦ ꯍꯥꯏꯖꯤꯜꯂꯒ ꯈꯔ ꯈꯦꯠꯍꯧꯕꯅ ꯐꯗꯧꯔꯤꯕ꯭ꯔꯣ ꯑꯩꯕꯣ ꯃꯥꯂꯦꯅ ꯑꯣꯖꯥꯁꯤꯡꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯥꯛꯀꯁꯦ ꯆꯕꯨꯟ ꯄꯤꯁꯤꯜꯂꯛꯑꯗꯤ ꯐꯗꯧꯅꯤ ꯑꯝꯕꯤꯅ ꯄꯤꯔꯛꯂꯅꯤ ꯁꯣꯏꯔꯔꯣꯏ ꯋꯥꯈꯜ ꯆꯥꯎꯅ ꯈꯜꯂꯨꯀꯣ ꯅꯨꯡꯁꯤꯅ ꯑꯁ ꯋꯥꯔꯁꯨ ꯋꯥꯅ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯗꯧꯅꯤꯗ ꯑꯁꯨꯝꯅ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯗꯨꯅ ꯃꯇꯝ ꯈꯔ ꯃꯌꯨꯝꯗ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯃꯍꯩ ꯆꯠꯅꯅꯕ ꯂꯣꯏꯁꯤꯟꯅꯔꯤ ꯍꯧꯖꯤꯛꯇꯤ ꯇꯨꯏꯁꯟꯁꯨ ꯄꯥꯛ ꯆꯠꯅꯗ꯭ꯔꯦ ꯁꯟꯗꯦꯒꯨꯝꯕꯗ ꯇꯦꯁ ꯃꯆꯥ ꯇꯧꯕ ꯅꯠꯇꯅ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯋꯥꯔꯗꯦꯟꯅꯁꯨ ꯌꯥꯔꯤ ꯀꯥꯖꯜꯅ ꯌꯨꯝ ꯌꯧꯔꯒ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯃꯥꯂꯦꯅ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤꯌꯦ ꯅꯣꯏꯅꯤ ꯇꯨꯃꯤꯟꯅ ꯂꯩꯈꯤꯗꯣꯏꯁꯦ ꯅꯨꯡꯁꯤꯅ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯄꯥꯎ ꯐꯥꯎꯔꯛꯀꯦ ꯑꯝꯕꯤꯅ ꯑꯩꯗꯤ ꯐ꯭ꯔꯤ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯍꯨꯏ ꯂꯥꯕ ꯃꯆꯥ ꯀꯣꯛꯄꯗꯣ ꯑꯗꯨꯒ ꯁꯥꯟꯅꯔꯒ ꯂꯩꯗꯣꯏꯅꯦ ꯀꯥꯖꯜꯅ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯗꯤ ꯍꯣ ꯅꯪꯒꯤ ꯍꯨꯏ ꯂꯥꯕꯗꯨꯅ ꯀꯣꯛꯄ ꯃꯆꯥꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯄꯤꯌꯨꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯣꯛꯅ ꯀꯥꯏꯅꯔꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ ꯅꯨꯡꯁꯤꯅ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯁꯥꯟꯗ ꯃꯦꯁꯦꯖ ꯑꯃ ꯍꯥꯟꯅ ꯊꯥꯏ ꯃꯥ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯏ ꯃꯃꯥ ꯁꯈꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯁꯈꯤꯅ ꯑꯦꯛꯖꯥꯝ ꯈꯛꯇ ꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯕꯒꯤ ꯑꯃꯨꯛ ꯂꯥꯛꯏꯅꯣ ꯅꯪꯕꯣ ꯅꯨꯡꯁꯤꯅ ꯀꯔꯤꯅꯣ ꯏꯃꯥ ꯑꯩꯁꯦ ꯌꯨꯝꯗꯒ ꯑꯃꯇ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯍꯩ ꯂꯩꯍꯟꯅꯤꯡꯕꯒꯤ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯂꯥꯏꯔꯤꯛꯇꯣ ꯈꯔ ꯄꯥꯅꯕ ꯃꯥ ꯈꯔ ꯋꯥꯡꯅꯅꯕ ꯍꯥꯏꯕꯅꯤꯅꯦ ꯁꯤꯗꯁꯨ ꯄꯥꯕ ꯌꯥꯏꯌꯦ ꯃꯤ ꯂꯣꯏꯅ ꯃꯌꯨꯝꯗ ꯆꯠꯅꯔꯒ ꯑꯩ ꯏꯊꯟꯇ ꯑꯥꯗ ꯂꯩꯌꯨ ꯍꯥꯏꯔꯤꯔꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯒꯤꯅꯦ ꯁꯤꯗ ꯂꯥꯛꯏꯁꯦ ꯁꯤꯗꯒꯤꯗꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯐꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯑꯗꯨꯝ ꯂꯩꯒꯗꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯕꯤꯒꯅꯨ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤꯁꯨ ꯊꯣꯛꯈ꯭ꯔꯦ ꯃꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯨꯡꯁꯤꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯐꯣꯟꯗꯨ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯁꯥꯟꯒꯤ ꯃꯦꯁꯦꯖ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯁꯥꯟꯁꯨ ꯅꯨꯡꯁꯤꯒꯤ ꯃꯦꯁꯦꯖꯇꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏ ꯁꯥꯟꯅ ꯀꯩꯒꯤꯅꯣ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯤꯗꯦ ꯅꯨꯡꯁꯤꯅ ꯋꯥꯔꯗꯦꯟꯅꯁꯨ ꯍꯥꯏꯔꯛꯄ ꯈꯔ ꯋꯥꯠꯂꯤꯉꯩꯁꯤꯗ ꯆꯠꯂꯧꯔꯣ ꯁꯤꯗꯒꯤꯗꯤ ꯑꯃꯠꯇ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯆꯠꯇꯕꯁꯨ ꯀꯨꯏꯔꯕꯗꯨꯗ ꯑꯩꯁꯨ ꯆꯠꯅꯤꯡꯕ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯁꯥꯟ ꯃꯦꯁꯦꯖꯇꯣ ꯄꯥꯕꯒ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯛꯏ ꯅꯨꯡꯁꯤꯁꯨ ꯐꯣꯟꯗꯣ ꯐꯠ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯇꯞꯂꯞꯅ ꯈꯨꯝꯂꯛꯏ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯁꯥꯅ ꯇꯥꯏꯅꯦ ꯅꯨꯡꯁꯤꯕꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯏꯀꯥꯏꯀꯣ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯆꯦꯜꯂꯁꯤꯔꯣ ꯀꯔꯤ ꯉꯝꯃꯔꯣꯏ ꯅꯪ ꯅꯊꯟꯗ ꯆꯦꯜꯂꯨ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯗꯥꯏꯅꯦ ꯍꯣ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒꯁꯨ ꯍꯦꯛꯇ ꯆꯦꯟꯅꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯀ꯭ꯂꯥꯁ 6, 7 ꯀꯥꯗ ꯉꯥꯏꯔꯤ ꯐꯥꯎꯕ ꯀꯣꯏꯆꯦꯟꯗ ꯆꯦꯟꯅꯔꯤꯁꯤꯗꯤ ꯏꯃꯥꯟꯅꯕꯁꯨ ꯃꯁꯨ ꯐꯪꯕ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯗꯗꯥ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯑꯣ ꯐꯔꯦ ꯅꯪ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯇꯣꯞꯄ ꯑꯃ ꯆꯦꯜꯂꯒꯦꯀꯣ ꯆꯦꯟꯗ ꯆꯦꯜꯂꯨ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯇꯣꯏꯅꯤ ꯑꯩꯗꯤ ꯊꯧꯅꯥ ꯈꯨꯐꯗꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯈꯪꯒꯗ꯭ꯔꯣ ꯈꯪꯗ꯭ꯔꯁꯨ ꯊꯤꯔꯛꯇꯣꯏꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯦꯡꯕꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ ꯔꯥꯅꯤ ꯂꯛꯁꯃꯤꯕꯥꯏꯒꯗꯣ ꯂꯣꯏ ꯂꯩꯍꯧꯔꯦꯅꯦ ꯌꯥꯔꯦ ꯁꯛꯊꯤꯕꯣ ꯑꯩ ꯊꯝꯂꯒꯦ ꯏꯃꯥ ꯍꯣꯏ ꯑꯃꯨꯛ ꯆꯪꯂꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯑꯗꯨꯝꯗꯤ ꯐꯖꯕꯅꯤꯗ ꯐꯔꯦ ꯊꯝꯃꯣ ꯑꯗꯣ ꯍꯌꯦꯡ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯇꯣꯏꯅꯤꯀꯣ ꯀꯔꯤꯕ ꯀꯩꯗꯧꯕ ꯂꯥꯛꯇꯣꯏꯕ ꯅꯪꯗꯤ ꯅꯪ ꯎꯅꯕꯅꯤ ꯀꯩꯅꯣ ꯌꯨꯝꯁꯨ ꯈꯪꯗꯣꯏꯅꯦ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯊꯣꯛꯂꯛꯄ ꯐꯔꯛ ꯇꯥꯅꯤꯕ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯂꯥꯛꯀꯅꯤ ꯋꯥ ꯂꯣꯏꯔꯦ ꯊꯝꯃꯦ ꯑꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯟꯅ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯈꯤ ꯅꯨꯡꯁꯤꯗꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯗꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯨꯡ 1 ꯇꯥꯕ ꯑꯗꯥꯏꯗꯅꯤ ꯁꯥꯟ ꯅꯨꯡꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯁꯥꯅ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯑꯦ ꯌꯧꯔꯛꯇꯣꯔꯦ ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯛꯑꯣ ꯁꯠ
ꯅꯨꯡꯁꯤꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯗꯗꯥ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏꯗꯧꯅꯤ ꯅꯣꯏꯔꯣꯝꯗ꯫ ꯑꯁ, ꯅꯪꯒꯤ ꯃꯔꯩꯁꯤꯗꯤꯅꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥ ꯑꯣꯜꯂꯦꯍꯦ꯫ ꯊꯥꯔꯛꯑꯣꯗ, ꯉꯥꯏꯔꯒ ꯂꯩꯔꯕꯅꯦ ꯑꯩ꯫ ꯁꯥꯅ ꯉꯝꯗꯨꯅ ꯅꯝꯗꯨꯅ ꯂꯣꯀꯦꯁꯟ ꯊꯥꯍꯜꯂꯦ ꯅꯨꯡꯁꯤꯗ꯫ ꯅꯨꯡꯁꯤꯁꯨ ꯌꯥꯔꯔꯣꯏ ꯈꯪꯗꯨꯅ ꯃꯃꯥꯗ ꯃꯃꯥꯟꯅꯕ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯁꯥꯟꯁꯨ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯌꯥꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯅꯨꯡꯁꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫